ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯉꯥꯡꯁꯤꯅ ꯁ꯭ꯋꯔꯒꯗ ꯀꯔꯤ ꯀꯔꯤ ꯎꯔꯛꯏ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯗ ꯇꯝꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅꯤ꯫ ꯄꯤꯛꯂꯤꯕ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯏꯕ ꯄꯥꯕ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯔꯖꯔꯤ ꯇꯧꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁ꯭ꯋꯔꯒꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯃꯥꯒꯤꯗꯃꯛꯇ ꯏꯁꯩ ꯁꯛꯄꯤꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯄꯨꯈꯠꯄꯤꯔꯝꯃꯤ꯫ ꯃꯁꯥꯅ ꯃꯐꯝꯗꯨꯗ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯕ ꯉꯝꯈꯤ꯫ ꯃꯁꯥꯒꯤ ꯕꯣꯗꯤꯗ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ, ꯃꯄꯥꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯃꯄꯨꯗ ꯄꯦꯟꯗꯕ ꯀꯌꯥ ꯁꯤꯡꯊꯥꯗꯨꯅ ꯃꯆꯥꯕꯨ ꯅꯤꯖꯕ, ꯃꯃꯥꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯕ, ꯃꯗꯨꯁꯤꯡꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯀꯜꯇꯟ ꯅꯥꯕ ꯐꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯊꯥ 4ꯃꯨꯛ ꯐꯥꯔꯦ꯫ 2003ꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯔꯣꯏꯕ ꯋꯤꯀꯦꯟꯗꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯦꯒ ꯂꯣꯏꯅꯅ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒꯤ ꯇ꯭ꯔꯤꯞ ꯆꯠꯄꯗ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯆꯥꯛꯈꯨꯝꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯁꯤꯡ ꯌꯦꯡꯂꯤꯉꯩ ꯀꯃꯥꯏꯅ ꯁꯤꯡꯗꯣꯛꯄ ꯑꯔꯩ ꯂꯩꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯜꯇꯟꯁꯨ ꯗꯣꯛꯇꯔ ꯍꯣꯂꯔꯤꯟꯒꯤ ꯐꯤ ꯄꯦ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯌꯥꯎꯔꯛꯈꯤ꯫ ꯃꯄꯨꯅ ꯗꯣꯛꯇꯔꯕꯨ ꯃꯥꯒꯤ ꯃꯁꯥ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤ꯫ ꯕꯤꯜ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯗꯀꯤ ꯃꯕꯣꯛ ꯊꯣꯛꯄ ꯑꯃꯅ ꯑꯍꯥꯟꯕ ꯃꯇꯦꯡ ꯑꯣꯏꯅ ꯆꯦꯛ ꯑꯃ ꯄꯤꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯋꯤꯛꯇ ꯃꯄꯨꯅ ꯅꯪꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯋꯥꯈꯜꯗ ꯐꯥꯎꯍꯜꯂꯛꯏ ꯍꯥꯏꯗꯨꯅ ꯅꯣꯠ ꯑꯃꯒ ꯂꯣꯏꯅꯅ $50, 100, 200ꯒꯤ ꯆꯦꯛ ꯃꯌꯥꯝ ꯃꯦꯜꯕꯣꯛꯁꯇ ꯐꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯍꯥꯟꯕꯒꯤ ꯕꯤꯜꯁꯤꯡꯗꯨ ꯁꯦꯡꯗꯣꯛꯄ ꯉꯝꯈꯤ꯫ ꯄꯤꯛꯂꯤꯕ ꯆꯍꯤ 4 ꯐꯥꯎ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯅ ꯑꯉꯛꯄ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯑꯉꯥꯡꯅꯤ, ꯃꯤꯅ ꯉꯥꯡꯕ ꯎꯔꯨꯕꯗꯒꯤ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯜꯇꯟꯅ ꯃꯄꯥꯗ ꯁ꯭ꯋꯔꯒꯗ ꯎꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯅꯪꯕꯨ ꯁ꯭ꯋꯔꯒ ꯆꯠꯂꯨꯔꯕꯅꯤ, ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯕ ꯍꯧꯈꯤꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯀꯜꯇꯟꯅ ꯌꯦꯁ ꯆꯠꯂꯨꯏ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯗꯤ ꯅꯪ ꯇꯥꯏꯕꯪ ꯃꯄꯨ ꯎꯅꯔꯛꯄ꯭ꯔꯥ? ꯌꯦꯁ ꯎꯅꯔꯛꯏ, ꯀꯜꯇꯟꯅ ꯈꯨꯝꯈꯤ꯫ ꯃꯄꯥꯅ ꯍꯦꯟꯅ ꯈꯪꯅꯤꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯏ? ꯀꯜꯇꯟꯅ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯄꯣꯠꯇꯨ ꯊꯝꯂꯒ ꯃꯄꯥꯗ ꯌꯦꯡꯂꯒ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯀꯣꯛꯇ ꯑꯂꯪꯕ ꯃꯆꯨꯒꯤ ꯔꯤꯡ ꯑꯃꯁꯨ ꯂꯩ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯃꯥꯡꯉꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯊꯦꯡꯅꯈ꯭ꯔꯦ, ꯀꯗꯥꯏꯗꯒꯤ ꯇꯥꯔꯨꯕ ꯑꯣꯏꯔꯝꯒꯅꯤ ꯃꯄꯥꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ꯫ ꯃꯊꯪꯗ ꯅꯣꯡꯃ ꯑꯃꯨꯛ ꯃꯄꯥꯅ ꯍꯧꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯜꯇꯟ ꯅꯪꯗꯤ ꯁ꯭ꯋꯔꯒ ꯆꯠꯂꯨꯔꯦ ꯍꯥꯏꯕꯅꯤ, ꯅꯪ ꯀꯩꯗꯧꯔꯝꯃꯤ ꯁ꯭ꯋꯔꯒꯗ? ꯍꯣꯝꯋꯥꯔꯛ ꯇꯧꯔꯝꯕ꯭ꯔꯥ? ꯀꯜꯇꯟꯅ ꯌꯦꯁ ꯈꯨꯝꯂꯛꯈꯤ꯫ ꯁ꯭ꯋꯔꯒꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯌꯥꯝ ꯇꯥꯛꯄꯤ ꯇꯝꯕꯤ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯂꯩꯍꯧꯏ ꯄꯄꯥ꯫ ꯃꯥꯒ ꯂꯣꯏꯅꯅ ꯁꯥꯟꯅꯔꯛꯄ ꯑꯉꯥꯡ ꯈꯔꯒꯤ ꯃꯃꯤꯡꯁꯨ ꯄꯜꯂꯛꯏ, ꯈꯔꯗꯤ ꯀꯥꯎꯔꯦ꯫ ꯃꯈꯥ ꯇꯥꯅ ꯈꯪꯅꯤꯡꯗꯨꯅ ꯃꯄꯥꯅ ꯁ꯭ꯋꯔꯒꯗ ꯂꯩꯍꯧꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯤꯁꯤꯡꯗꯨꯗꯤ ꯌꯦꯡꯕꯗ ꯀꯃꯥꯏ ꯇꯧꯏ? ꯃꯣꯏ ꯂꯣꯏꯅ ꯃꯁꯥ ꯄꯥꯜꯂꯤ, ꯀꯜꯇꯟꯅ ꯈꯨꯝꯃꯛꯏ꯫ ꯃꯁꯥ ꯄꯥꯜꯂꯤ? ꯅꯪꯁꯨ ꯄꯥꯟꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯃꯄꯥꯅ ꯑꯃꯨꯛ ꯍꯪꯈꯤ꯫ ꯌꯦꯁ, ꯑꯗꯨꯒ ꯃꯥꯒꯤꯗꯨꯗꯤ ꯑꯆꯧꯕ ꯅꯠꯇꯦ, ꯃꯊꯃꯣꯏꯗꯨ ꯈꯇꯪ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯈꯤ꯫ ꯅꯣꯏ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯏꯔꯒ ꯆꯠꯄꯔꯥ? ꯄꯥꯏꯔꯒ ꯆꯠꯅꯩ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯄꯨꯗꯤ ꯃꯁꯥ ꯌꯥꯎꯗꯦ, ꯃꯇꯣꯝꯇ ꯃꯊꯛ ꯃꯈꯥꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯏ꯫ ꯁꯨꯃꯥꯏꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯀꯣꯜꯇꯟꯅ ꯃꯄꯥꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯁ꯭ꯋꯔꯒꯗꯒꯤ ꯍꯜꯂꯛꯄꯗ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯀꯞꯄ ꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯅ ꯀꯞꯄꯒꯤ ꯏꯁꯣꯔꯗ ꯅꯤꯖꯕꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯊꯥꯔꯛꯏꯅꯤ ꯍꯥꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯃꯨꯛ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ, ꯏꯁꯣꯔꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯅꯣꯡꯃ ꯑꯃꯨꯛ ꯀꯜꯇꯟꯅ ꯃꯄꯥꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯣꯞ ꯀꯧꯕ ꯄꯨꯊꯧ ꯂꯩꯔꯝꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯄꯣꯞ ꯃꯄꯥꯅ ꯄꯤꯛꯂꯤꯉꯩꯗꯅ ꯁꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯃꯄꯥꯅ ꯈꯨꯝꯂꯛꯈꯤ꯫ ꯀꯜꯇꯟꯅ ꯍꯥꯏꯔꯞ ꯅꯣꯛꯂꯒ ꯃꯥꯅ ꯁ꯭ꯋꯔꯒꯗ ꯄꯣꯞꯀ ꯂꯩꯃꯤꯟꯅꯩ, ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯍꯥꯏ꯫ ꯄꯣꯞꯅ ꯃꯄꯥ ꯇꯣꯗꯀꯤ ꯄꯤꯛꯂꯤꯉꯩꯒꯤ ꯋꯥꯔꯤꯁꯨ ꯂꯤꯕꯤ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯇꯣꯗ ꯃꯀꯣꯛꯀ ꯉꯥꯎꯔꯝꯃꯤ꯫
ꯀꯜꯇꯟꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯁ꯭ꯋꯔꯒꯗ ꯊꯦꯡꯅꯔꯛꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯒ ꯑꯃꯨꯛꯀ ꯃꯊꯪꯗ ꯅꯣꯡꯃ ꯃꯃꯥꯗ ꯀꯜꯇꯟꯅ ꯃꯥꯒꯤ ꯂꯩꯈꯤꯗꯕ ꯃꯆꯟꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯃꯤꯁꯀꯦꯔꯦꯖ ꯑꯣꯏꯈꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯀꯅꯥꯅꯁꯨ ꯇꯝꯕꯤꯈꯤꯗꯦ, ꯇꯝꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯀꯣꯜꯇꯟꯅ ꯁ꯭ꯋꯔꯒꯗ ꯎꯅꯔꯛꯏ, ꯃꯆꯦꯒ ꯃꯁꯛ ꯃꯥꯟꯅꯩ, ꯑꯗꯨꯒ ꯑꯃꯗꯨꯅ ꯈꯔ ꯄꯤꯛꯏ ꯍꯥꯏꯅ ꯃꯃꯥꯗ ꯋꯥꯔꯤ ꯇꯝꯈꯤ꯫ ꯃꯃꯥ ꯁꯣꯟꯖꯥꯅ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯉꯥꯡꯗꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯗꯨꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯀꯜꯇꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯃꯍꯥꯛ ꯐꯖꯅ ꯂꯩꯍꯧꯏ, ꯏꯁꯣꯔꯅ ꯌꯣꯛꯄꯤꯍꯧꯔꯦ꯫ ꯅꯣꯡꯃ ꯃꯄꯥꯅ ꯄꯣꯞꯀꯤ ꯃꯃꯥꯡꯉꯩꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯄꯨꯊꯣꯛꯂꯒ ꯀꯜꯇꯟꯗ ꯌꯦꯡꯍꯟꯈꯤ꯫ ꯄꯤꯛꯂꯤꯕ ꯀꯜꯇꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯄꯣꯞꯀꯤ ꯃꯁꯛ ꯈꯪꯕ ꯉꯝꯈꯤ꯫ ꯁ꯭ꯋꯔꯒꯗ ꯃꯤꯁꯤꯡꯁꯦ ꯑꯍꯟ ꯑꯣꯏꯗꯦ, ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛꯁꯨ ꯂꯩꯇꯦ, ꯀꯜꯇꯟꯅ ꯍꯥꯏꯈꯤ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯦ, ꯁ꯭ꯋꯔꯒꯗ ꯂꯩꯍꯧꯕ ꯁꯤꯡꯍꯥꯁꯟꯒꯤ ꯋꯥꯔꯤ, ꯃꯄꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯕ, ꯇꯥꯏꯕꯪꯗ ꯑꯩꯈꯣꯏꯅ ꯊꯥꯖꯅꯔꯤꯕ ꯃꯄꯨꯒꯤ ꯁꯛꯇꯝꯁꯤꯡꯒ ꯈꯦꯠꯅꯕ ꯃꯁꯛ, ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯒ ꯑꯇꯣꯞꯄ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯅꯔꯛꯈꯤ꯫ ꯁꯥ ꯁꯟ, ꯍꯩꯔꯥꯡ ꯂꯩꯔꯥꯡꯗꯤ ꯂꯩꯍꯧꯕ꯭ꯔꯥ ꯁ꯭ꯋꯔꯒꯗ? ꯌꯦꯁ, ꯍꯨꯏ, ꯍꯧꯗꯣꯡ, ꯅꯣꯡꯁꯥꯅꯆꯤꯡꯕ ꯁꯥ ꯁꯟ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯏ, ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯨ ꯌꯥꯝꯅ ꯐꯖꯅ ꯁꯥꯠꯍꯧꯏ ꯍꯥꯏꯅ ꯀꯜꯇꯟꯅ ꯍꯥꯏꯈꯤ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤꯄꯣꯛ ꯑꯊꯣꯏꯕ ꯁꯥ, ꯃꯄꯨꯒꯤ ꯃꯤꯡꯈꯩꯕꯨ ꯀꯥꯎꯒꯅꯨ, ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ, ꯑꯉꯥꯟꯕ ꯂꯝꯕꯤ ꯐꯪꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯈꯨꯔꯨꯝꯖꯔꯤ꯫